ꯉꯥ ꯐꯥꯝꯗꯦ ꯉꯥ ꯌꯦꯡꯒꯦ ꯐꯝ ꯂꯩꯔꯝꯃꯤ ꯏꯁꯤꯡꯁꯤꯗ ꯃꯌꯥꯝ ꯍꯥꯞꯆꯜꯂꯝꯃꯦ ꯑꯩꯈꯣꯏ ꯃꯥꯅ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯨꯀꯣ ꯍꯥꯏꯔ ꯅꯨꯡꯁꯥ ꯁꯥꯀꯥꯟꯗ ꯂꯛꯀꯅꯤꯌꯦ ꯃꯈꯥ ꯃꯥꯏ ꯉꯥ ꯃꯌꯥꯝꯁꯦ ꯄꯣꯂꯤꯊꯤꯟꯗꯣ ꯑꯃꯨꯕꯗ ꯄꯨꯔꯗꯤ ꯍꯦꯛ ꯐꯗꯧꯕ ꯂꯨꯗꯒꯤꯉꯁꯥꯏ ꯂꯩꯉꯩꯗꯒꯤ ꯂꯛꯏꯁꯤ ꯌꯦꯡꯉꯥꯏꯒ ꯑꯩꯗꯗꯤ ꯃꯩ ꯐꯥꯅꯔꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯇꯥꯔꯦ ꯃꯃꯥꯅ ꯇꯥꯜꯂꯛꯄꯩ ꯃꯌꯥꯝ ꯂꯩꯑꯦ ꯑꯍꯨꯝꯅꯦ ꯑꯍꯨꯝ ꯊꯦꯡꯒꯥꯏꯅꯕꯅꯤ ꯅꯝꯃꯒꯩꯒ ꯍꯣꯏ ꯂꯛꯃꯟꯗꯅ ꯊꯦꯡꯒꯥꯏꯅꯔꯦ ꯑꯃꯨꯛꯇꯪꯗ ꯀꯥꯔꯛꯄꯖꯥꯠꯅꯤ ꯃꯥꯏꯁꯦ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯈꯪꯉꯣꯏꯗꯧꯕ ꯅꯃꯩꯁꯨ ꯌꯥꯝ ꯀꯣꯠꯈ꯭ꯔꯦ ꯁꯤꯗ ꯃꯊꯛꯇꯁꯨ ꯁꯣꯟꯅꯔꯤ
ไปส่งมาเท่าไหร่ วัตถุเงิน Thank you.